Ngarang numidang pung taruklom taba matamdagi hauraga numidang pung tara fauba BJP party gi MLA sing khaktagi oiba MEEFAM ama Langthabal PHURA makhongda leiba CHUMTHANG SHANNAPUNGda MEEFAM ama PANGTHOKHRE haina press na fangba paw amana khangalakli paw asina makha taraduna hai MEEFAM maduda BJP gi MLA kun henbana saruk yaki hariba MEEFAM maduda miyamna MLA singda kari tawhaningba MLA singi mafamdagi kari miyeng thamliba haibagi matangda puthokduna khananainaki मधुगी मतुंगदा लमदम असिदा थोकलिबा तोंगान थौदोक वाथोकसिंगी मतंगदा खनखिबगा लोइनना उख्रुलदा पांगथोकिबा सिरोय लिली फेस्टिवल गा मरी लैनना पाव लौबा चटकिबा पावमिसिंगदा अथिंगबा फिरखिबा थौदोक अदुगी मतंगदसु पुथोक्तुना कुमना खननैनकी हाइरि MEEFAM अदुदा BJP MLA Y Kemsan MLA TS Biswajit MLA H Dingo amadi हानगी लेंगाकी मिनिस्टर ओइरंबा सिंगसु सरुग्याकी अदुम मोइनमक हानगी चीफ मिनिस्टर एन बिरेन सिंह अमदी MLA तरा रोमदी सरुग्याकी दे हाइरि ngaranggi MEEFAM अदुदा MLA मसिंग सुना यावबा ngamkidabana maram oiraga MLA मसिंग सुना यावरगा MEEFAM ama pangthoknaba wa khanaki हाइरि